ngasi numit asida thokiba thodok wathoksing puwarida ngasi kumja lising ani taret ki November taret ta chahi asigi manungda Imphal manung sinba thungna underground cable tingduna mai huralaga thananaba thingnaba system phatabadagi mai manghanba tawdanaba amasung miyamdagi khazna khomba nungainaba thabuk paikhatpa hauragani haiba report ama huyen lan pauna Manipur government ki likhun paladuna phongki kumja lising ani tareta Manipur government ki agriculture department Imphal West ki haurang kairelda integrated pest management scheme gi matingna khungang asigi apunba lawpari kunthada tampa phau metric ton chani ga taraga taruk puthokpa ngamle amasung scheme asi mai pakle haina claim tawki kumja lising ani taret ki ngasigi numitsida www.manipur.org Manipur Police Department gi website asi hangdok khibaga loinana miyam gi mafamda state police leiba horakhibagi wari police officer singi biodata telephone number sing district amagi manungda leiba police station sing amasung apunba police masing na singba khanghanba hauki kumja lising ani taret ki ngasigi numitsida lona thingkhraba yawlop KYKL gi operation new Kangleipak special task force na tampaki district marina konba government private amasung central school singa kumja lising ani nipan gi session dagi class 1 dagi 4 phawba mitai mayengna iba natana Bengali mayengna iba lairik amata tambiba yaroi haina athingba thamki kumja lising ani tareta amphana sinduna mapan Kangjeibungda pangthokpa yankhai mathoi suba Sar Sursan Singa KCSI CBE Memorial Football Tournament lising ani taret ki chahi dugi ngasigi numita sanakhiba aroiba qualifying round match ta Citizen Club Soyam Lekaina YSA bu goal mari sinoda maithiba piduna final changki